Hoyelan Power Fonkiba, Paumana, Lu Kokpada Len, Mama Mapa Lake Hidavagi, Mabungna, Apang Basuraga, Mahita Malakibi Nupi Masama, Kini Ama Pil Oibidigi, Tawai Gidamak Lantingnari, Yet Tangba Kini Pil Oibidigi, Ana Pamunda, Saina Kang Bisay Mapan Katangai Nupi Masan, Yanan Naurem, Masano Pama Masano Pimari Puna, Angang Mangabu, JCB Tauduna, Panglapasilna, Naugyokpadanatana Mai Masing, Tamhanbiramba Apokpa Mapa, Amuzau no Kumza English Singaniga Taraga Marigi November Tada, Lebak Tibi accident Amada, Taibang Pan Tadok to Sakraba Matung Masa Mangagidamal, Ngasak Yonuna Imungi Taudang, Lahokibi, Apokpi Mama, Inaurumbi, Shu. Kumza English Singaniga Kungi September Kunga Matoida Cancer and Naduna like Hidraba Matunda, Masin Manau, Mangagi Manung the Nupa Amakata Su Oediba, Mabungna, Masanupi ani Mayum Pan Krabamatung, Lehauriba Masanupi ani Bu, Siek Subuyaun, Nomagi Apang Pamatabak Sururaga Panglakosingna, Yolak Talakpagi Matakta, Mai Masing Tamhalaglingi Sayakta, Masagi say Mapan Katangai, Masanupi, Sanatoi, Asing Maminati, Yetangba, Kidney Matau. Tauraktaba, Pil Oirakpadigi, Lu Kokpada Lentaba Masum, Lairabada Laisang Bahibiki Pibam, Sapsana talk to Natawai Gidamak, Lantingnariba, Masanupibu, Kananaba Angama Pambai, put talk to Nohonarami. Lebak Tiraba Taudo, Manam Mayuk Naribi Imungasi, Kaksing District Manungsana Leba, Hyang Lamgi, Hiran Maida Leba Imungamada Tulamani, Apopi, Mapa Mama Lake Hidraba Matung, Aduga, Masanupi Anina, Mayumpan Kraba Matunda, Lehauriba Masanupi Anigi, Taudang Launa Bigidama, Apanga Tabak Suduna, Hotnaram Liba, Masagi say, Kunga Mari Katangai Diba, Mabung, Oinam Dina, Ira Bodka, Unarubada Manhai, Yet Tamaki ni Matau Toroktre, Haina Doctor Sina Satakiva, Testing the Gi, Confirm Torabi, Masanupi, Iton Tonbi, Sanatoi, Langmaidong Universal Academy, the Class 1 Katamaktam Levini. Apokpa Mapa Lake Hidraba Matung Apokpi Mamana, Makoibu Taduk Lamduna, Sat Kidragi Mamanga, Apang Tabak Suramatanatana, Nasak, Lalonduna, Mapagi Mot Sinduna, Makoibu Yopi, Takpira Kiamasum, Mai Masing Tamalakivani, Adubu, Apokpi Mamabu Masaka Nangamlaktabadagi, Laying Lubuda Cancer Iramki, Mamabu Lena Siki Kayatagi Kanduna Fana. Pahanba ngamlagadi haiduna apokpa mapana thambiramba senpham khara amasum makoina lairibi inkoladugi saru khara phawba yonthoktu honaki kairoi lekaidagi su pubiyaba sel pusinki mamabu layingbada khungi pradana honabiduna CM card sabibadagi masidagi phanglapa kanaba singna mamagi thawai kannaba honaki adubo asibagi khayatagi mamabusu galhoba ngamkide Ahal ani laikidraba matung apang tabak suduna kairoi lekaidigi pusiluba senpham sing tamna khara da oiragasu singdoktuna awaba khara handorakpagi tanjara piklibi masanupi sanathoi ngehak leitana puknai habigi wafam phongdokpa horaki adubu karisu thoina arubu oiramloi angang oibigi haunabi oigeni khandokpaga loinana Saina phauraktraba matamna mahoksagum mamanabi singa adumak sanakibana isam samna laithoki Adumainama, Tasiki Kungi Ayukta Mahana Nomagi, Kusumal Gidamak, Tabak Suba, Salam Dai Su Masanupi Sanatoina, Amuka Supuk Yamna Kananare Reki. Numitusu Toidona Luna Kanjaludana Maki Nomagi Kusumal Gidamak, Tabak Subasaki. Adobo, Magna Mayuna Hanjala Padari, Masanupi Sanato, Anabigi, Saina Kamangam Gamdraduna, Kaplagalam Badagi, Hyang Lamgi PH the Poki, Dr. Sinasuhida Karakablaga, Appendix or Rambayai. Ultrasound Lauthuna Bakanga Lakpadigi, Matangi Numita Kaksing the Satuna, ultrasound Laurubada Sanatogi Anabadu, Maki Kidney Namada Kudung Sada Bakara Lady Heraki, Impala Puduna laying Napa Pokta Piraki, TSK result Pamba Mikup to the Maki, Kokta, Braza Tabagum Toki Betanatana, Lu Kokpada Lentaba Habidum Oikari, Adabu, laying Naba Yamlaba Senpam Lazidragas Masanupina. Anasai Tiang Kang with the Yang Namdabadi Impala private hospital Amada Pukatuna, Doctor Katanaki, Doctor Amaki, Kidney Sing, Matauto Libra, Kamdo Ribigi Hybedu Yang Tunaba Amukasu test on a Bakangalaki, Doctor Gi advice Sidagi, Sajua, Zel Mamang the Leba Babina, Specialty Hospital Gi, Department of Nuclear Medicines and Molecular Imaging the Pushinduna test Taurubagi, result Masanupi yet Tamaki Matauto Dre Habakanglaki. Operation Tauduna, Laying Laga, Matau Amuhana, Taropangambra, Yingsi, Natraga, Matau Taudraba, Masanupi, Kidney, Laktokiba, Matau Tari, Hana, Doctor, advice Taraki.
Private hospital hariba thabak sing adumak sathabada yamlaba senpam puthokpa ngamloi khanbadagi doctor aduna Jennings ta chatnaba suggestion tawraki. Advice adugi matungina Jennings ki Urology Department ki Professor Dr. K. Sole Maitaiga consultation tawraba mathang thagi kunga nipana Jennings ta admit tawduna masanupi gi pangthok phamthokpa operation tawnanaba honarasi hairaki. Matamadu yaudringagi marakta operation asi khara ngan khatna tawbu yaragasu athubada tawnaba honasi amasum doctor gi maikaidigisu honaraki hainasu khangalaki hairi. Haujimaki oina matamadu ngairaduna doctor na pirakpa pauktak amadi hidak langthak pijaduna masanupi gi anasai thieng kokna honari adu piklibi masanupi na ana phamungda wana on khoina khangmu ubada kana khangandana tarakpa mitki pi lona taithokpa natana pambai leite haina sphongdoraki imung asida mayuknariba awaba thaudo asidigi leikai gi club khulona ba miyoi singamadi maka tinajaba maru mapang sing angamba sel khara khaina biduna mateng pangbirak pusu yaure adu mama masu mapa animak supliba mabungi maikaidagidi ahal anina pikna hundoklamlaba masanupi gi tangai fadana tawragadaba operation asi atuba matamda pangthoktuna mapu mahuksagumna mamanabi singi marak dilhanduna sanajaba adu yengningli hari pangthokadoriba sida sangadaba senpham adu mapi mapa punna saklaba mahak khaktana puthokpa ngambagi pangal leiti haiba wafamsu phongdokladuna miyamnasu mateng pangbiraglabadi masanupi gi thawai kanba ngamgani hairaki ana phamungda saina khanghauribi sana thoinasu ma amukhanai naba pharaktuna mamanabi singi school satminana ba masum sanamina papami hainasu solauki hairi hana pawsna sumakhatana su phongdorakli atopa yamna ngakningai oiriba pawmana Madhya Pradesh ta Bombula ga satmana ba pokhaiba Uhei thengnare uadu yana ba khotna ruba ma Uhei tarakpadagi pokhaiduna soklesu hairi yamna ngakpa thawdu amu oina Madhya Pradesh ki Barwani da Bombula gumna pokhaiba Uhei ama thengnare hairiba thawdo singarang thangja numita upambi adudagi kelakibu Uhei ama kelaktuna pokhaiba dagi khangnarakpani upambi horiba mafam asi Barwani gi Palsuta gi kilometer 8 lapna lebi mafam amadani hairiba Uhei edu laibak ta langbada pokhai police na thawdo sigi matangda mafam adu thijinba changbada angakpa mawng adu thengnakibani Police team aduna Uhei edu laibak ta langbada pokhai thawdo sigi matangna Forest Department report tokre Madhya Pradesh ki Delhi Phaliad laiba Santilal Bayal kauba amadigi phangba pawgi matungina ngarang thangja numita mangna upambe edu yanbada maduda panwa Uhei edu laibak ta hek tabaga pokhai ki thawdok tu da ma ki khutsa sing adu yamna thina soki pokhaibi gi makol adu tabada mafam adu miyam laktuna yengsilaki miyoi sing adu mafam adu thungkiba matamda Uhei kharasu laibak ta aduna lei adubu man Uhei sing adu sokide police ta oina thawdok tu gi matangna pawpiki paw du hek phangbaga police team adu mafam adu laktuna yengsilaki police na changyeng oina Uhei edu laibak ta langki Uhei edu na laibak ta hek tabaga pokhaki thawdok tu na mari lainana Uhei edu gi sample adu collection tawki atoppa nakal amadana Forest Department gi team singi maikaidigi thawdok thokpamda laktuna yengsinbaga loinana Uhei edu gi sample sing lauki police amasum Forest Department gi maikaidigi thawdok tu gi matangna thijilaba matungda madu matau kramna pokhairibano haibidu sapsana khanglagani asigumba makhalgi u asi mamangda amukta ukhidri hairi pawsna makhatana hairibadi Bombula gumna pokhairibu Uhei asi yengbada yubi mali miyeduna u adu yanbada madudagi kelakpu Uhei edu laibakta hek tabaga pokhaibadagi yamna thina sokiba aduna maram oiraga ma haujik district hospital laikanari police amasum Forest Department gi maikedi Uhei edu gi sample collection tawraba matungda laboratory ta thakre Barwani district ki botany gi Professor Dr. Bina Saitiana wari sanaba ma phongdokibada Uhei kharadi makoi gi maru adu sandoknaba pokhaibasu yawi adubu hairibu Uhei sing adudi bom natragana Bombula gumna mai thokpa natragana pokhaidi adubu handaki thawdo asini ihan hanbani China adade asiguma Uhei sing laibak ta hek tabaga pokhaiba pambi hobigi paulai adubu China adigi yamna lapa mafam asida asiguma makhalgi pambi amasung Uhei si karamna laklibano masigi maramda aikoi thijinba mathau tai investigation satharaba matamda hairiba phibam sing khangmangam khi hairi hanisu pausna phongdorakli ado me hauji ko inati paus matang se lusinjarage amasum pathok sakibda soikiblan ki bi yoros mem nang pigini mem puna no update ngaminasi and thank you